ꯇꯧꯖꯔꯤ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯟꯗꯣꯛꯂꯝꯂꯕ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯁꯥꯍꯤꯇ꯭ꯌꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝ ꯍꯥꯏꯔꯕ ꯁꯪꯁꯀ꯭ꯔꯤꯠ ꯂꯤꯇꯔꯦꯆꯔꯒꯤ ꯌꯥꯝꯅ ꯃꯁꯛ ꯅꯥꯏꯔꯕ ꯑꯏꯕ ꯃꯍꯥꯀꯕꯤ ꯀꯥꯂꯤꯗꯥꯁꯀꯤ ꯑꯗꯨꯒꯨꯝꯂꯕ ꯍꯥꯏꯗꯤ ꯅꯥꯇꯛ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯕꯗꯤ ꯃꯩꯇꯩꯔꯣꯟꯗ ꯍꯟꯗꯣꯛꯄꯤꯔꯝꯕꯅ ꯑꯔꯤꯕ ꯕ꯭ꯔꯖꯕꯤꯍꯥꯔꯤ ꯁꯔꯃ ꯍꯥꯏꯔꯤꯕ ꯑꯏꯕꯁꯤꯅ ꯍꯟꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝ ꯍꯥꯏꯔꯕ ꯃꯍꯥꯀꯕꯤ ꯀꯥꯂꯤꯗꯥꯁꯀꯤ ꯑꯁꯤꯒꯨꯝꯂꯕ ꯃꯁꯛ ꯅꯥꯏꯔꯕ ꯑꯏꯕꯁꯤꯅ ꯏꯕꯤꯔꯝꯕ ꯋꯥꯔꯤ ꯑꯁꯦ ꯍꯥꯏꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯥꯏꯐ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯝꯂꯞꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯍꯥꯏꯒꯗꯕ ꯋꯥꯅ ꯍꯥꯏꯍꯧꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤꯕ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯗꯤ ꯑꯇꯥꯕ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯚꯥꯔꯠ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤꯅꯁꯨ ꯀꯔꯝꯅ ꯚꯥꯔꯠ ꯍꯥꯏꯅ ꯀꯧꯈꯤꯕꯅꯣ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯁꯝꯂꯞꯄ ꯑꯗꯨꯝ ꯂꯩ꯫ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯇꯁꯦꯡꯅ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯀꯨꯟꯇꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯗꯨꯁ꯭ꯌꯟꯇ ꯍꯁꯇꯤꯅꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯑꯃꯒ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯣꯏ ꯑꯅꯤꯅ ꯀꯔꯝ ꯍꯥꯏꯅ ꯊꯨꯡꯅꯖꯈꯤꯕ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯁꯝꯂꯞꯄ ꯋꯥꯔꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯋꯥꯔꯤꯁꯦ ꯃꯨꯅꯤ ꯑꯃꯅ ꯍꯥꯟꯅ ꯍꯧꯔꯤ꯫ ꯑꯩ ꯋꯥꯔꯤꯁꯦ ꯁꯝꯂꯞꯅ ꯂꯤꯁꯟꯖꯔꯒꯦ꯫ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯦ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯤꯗ꯭ꯔꯤꯉꯩꯗ ꯈꯖꯤꯛꯇꯪ ꯃꯇꯦꯛ ꯑꯃꯇꯪꯒ ꯍꯥꯏꯖꯔꯝꯒꯦ꯫ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯁꯦꯡꯂꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯅꯔꯤꯕ ꯕꯦꯗ ꯕ꯭ꯌꯥꯁꯅ ꯏꯗꯨꯅ ꯂꯦꯡꯗꯨꯅ ꯊꯝꯕꯤꯔꯝꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯍꯥꯚꯥꯔꯠꯀꯤ ꯁꯦꯡꯂꯕ ꯃꯍꯥꯚꯥꯔꯠꯀꯤ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯇꯀꯣ ꯑꯗꯤ ꯄꯔꯕ ꯍꯥꯏꯔꯤꯕ ꯁꯔꯨꯛꯇꯨꯗ ꯌꯥꯎꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯤꯕꯨ ꯃꯍꯥꯀꯕꯤ ꯀꯥꯂꯤꯗꯥꯁꯅ ꯏꯕꯤꯔꯝꯕ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝꯒꯤ ꯋꯥꯔꯤꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯔꯝꯕ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝꯒꯤ ꯋꯥꯔꯤꯒꯁꯨ ꯈꯦꯠꯅꯕ ꯂꯩ ꯍꯥꯏꯕꯒꯤ ꯃꯣꯠ ꯃꯌꯥꯝ ꯑꯃꯅ ꯐꯣꯡꯗꯣꯛꯄꯤꯕ ꯐꯪꯅꯩ꯫ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ꯫ ꯑꯩ ꯌꯥꯝꯅ ꯁꯝꯂꯞꯅ ꯂꯤꯁꯤꯟꯖꯒꯦ꯫ ꯁꯀꯨꯟꯇꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯃꯥ ꯁꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯁꯦꯡꯂꯕ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯁꯔꯒꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯏꯟꯗ꯭ꯔꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯅꯀꯥꯒ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯃꯨꯅꯤꯒ ꯑꯅꯤꯒꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯃꯨꯅꯤꯅ ꯁꯔꯒꯒꯤ ꯃꯦꯅꯀꯥꯒ ꯑꯅꯤꯁꯤꯒ ꯐꯪꯅꯔꯒ ꯄꯣꯛꯆꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯀꯨꯟꯇꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯁꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯅꯀꯥꯅ ꯃꯥꯅ ꯁꯔꯒꯗ ꯍꯥꯏꯕꯗꯤ ꯁꯔꯒꯗ ꯍꯥꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯄꯅꯤꯅ ꯁꯀꯨꯟꯇꯂꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯁꯀꯨꯟꯇꯂꯥꯁꯤꯕꯨ ꯃꯥꯅ ꯍꯥꯏꯗꯤ ꯁꯀꯨꯟꯇꯂꯥ ꯍꯥꯏꯕꯗꯤ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯃꯔꯣꯟꯗ ꯎꯔꯣꯛ ꯍꯥꯏꯇꯥꯔꯦ ꯎꯆꯦꯛ ꯑꯃꯅꯤꯀꯣ ꯑꯗꯣ ꯁꯀꯨꯟꯇꯂꯥꯁꯤꯕꯨ ꯃꯥꯅ ꯍꯥꯏꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯊꯥꯗꯣꯛꯅ ꯊꯝꯃꯝꯃꯒ ꯃꯥꯅ ꯁꯔꯒꯗ ꯆꯠꯈꯤꯕꯅꯦꯕ꯫ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯀꯟꯕ ꯃꯨꯅꯤ ꯀꯧꯕ ꯃꯨꯅꯤ ꯑꯃꯅ ꯀꯣ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯎꯔꯣꯛ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯣ ꯐꯪꯅꯔꯦ꯫ ꯑꯉꯥꯡ ꯑꯃꯅ ꯀꯞꯇꯨꯅ ꯂꯩꯕꯗꯣ ꯐꯪꯅꯔꯦ꯫ ꯐꯪꯅꯕꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯃꯍꯥꯛꯅ ꯌꯣꯛꯈꯤꯕꯅꯦ ꯃꯥꯒꯤ ꯑꯥꯁ꯭ꯔꯝꯗ ꯍꯥꯏꯕꯗꯤ ꯑꯉꯥꯡꯗꯣ ꯆꯥꯎꯅꯕ ꯃꯍꯥꯛꯅ ꯌꯣꯛꯈꯤꯕ ꯑꯗꯨꯅ ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯥꯁ꯭ꯔꯝꯗ ꯆꯥꯎꯅꯕ ꯌꯣꯛꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯤ ꯁꯀꯨꯟꯇꯂꯥꯁꯦ ꯀꯟꯕ ꯃꯨꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯂꯩꯅꯈꯤꯑꯕ꯫ ꯑꯁꯤꯅꯤ ꯁꯀꯨꯟꯇꯂꯥꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ꯫ ꯁꯀꯨꯟꯇꯂꯥꯁꯦ ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯥꯁ꯭ꯔꯝꯗ ꯆꯥꯎꯔꯛꯑꯦ꯫ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯑꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯑꯦ ꯅꯤꯡꯉꯣꯜꯒꯤ ꯐꯖꯕ ꯁꯀꯨꯟꯇꯂꯥꯁꯦ ꯉꯁꯥꯏꯒꯤ ꯁꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯅ ꯐꯖꯔꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯥꯒꯨꯝꯅ ꯐꯔꯕꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯑꯣꯏꯔꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯁꯀꯨꯟꯇꯂꯥꯁꯦ ꯎꯃꯪꯗꯨꯗ ꯍꯧꯔꯛꯑꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯍꯁꯇꯤꯅꯥ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯗꯨꯁ꯭ꯌꯟꯇꯌꯥꯅ ꯅꯤꯡꯊꯧ ꯑꯃꯅ ꯍꯁꯇꯤꯅꯥ ꯂꯩꯕꯥꯛꯇ ꯀꯩꯅꯣ ꯃꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯍꯥꯏꯗꯤ
ꯑꯋꯥꯕ ꯄꯊꯣꯛꯄ ꯑꯣꯏꯅ ꯎꯃꯪꯗ ꯁꯥꯗꯥꯟꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯀꯩꯅꯣꯗ ꯌꯧꯔꯛꯑꯦ, ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯁ꯭ꯔꯝ ꯇꯝꯅ ꯂꯥꯛꯑꯦ꯫ ꯍꯥꯏꯗꯤ ꯑꯀꯟꯕ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯃꯥꯁꯦ ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯁ꯭ꯔꯝ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯑꯁ꯭ꯔꯝꯗ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯥꯅ ꯑꯁ꯭ꯔꯝꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯉꯥꯁꯤꯡ ꯑꯃꯒ ꯑꯃꯒ, ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯁꯨ ꯁꯥꯍꯤꯡ ꯆꯥꯗꯕ ꯁꯥꯁꯨ ꯑꯃꯒ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤ ꯎꯕꯗ ꯃꯥꯅ ꯑꯉꯛꯄ ꯐꯪꯈꯤ꯫ ꯑꯗꯨꯗ ꯃꯥꯅ ꯂꯝꯕꯤꯗ ꯐꯪꯅꯕ ꯃꯨꯅꯤ ꯑꯃꯗ ꯍꯪꯉꯤ, ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯍꯥꯏꯅ ꯅꯤꯡꯊꯧꯁꯤꯅ꯫ ꯅꯤꯡꯊꯧꯁꯤꯅ ꯍꯪꯕꯗ ꯃꯥꯅ ꯍꯪꯉꯤꯕ ꯃꯤꯁꯤꯡꯗꯨꯅ ꯈꯨꯝꯃꯛꯏ, ꯃꯐꯝꯁꯦ ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯥꯁ꯭ꯔꯝꯅꯤ, ꯃꯐꯝꯁꯤꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯍꯔꯥꯎꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯨꯝꯃꯤ꯫ ꯈꯨꯝꯕꯗꯒꯤ ꯃꯥ ꯈꯪꯕ ꯉꯝꯂꯦ ꯃꯐꯝꯁꯦ ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯥꯁ꯭ꯔꯝꯅꯦꯅ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯕꯗꯤ ꯀꯟꯕ ꯃꯨꯅꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯁ꯭ꯔꯝꯁꯤꯗ ꯅꯨꯡꯁꯤꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯏꯆꯦꯜ ꯑꯃ ꯆꯦꯜꯂꯤꯕ ꯑꯁ꯭ꯔꯝꯁꯤꯗꯀꯣ ꯑꯗꯨꯒꯨꯝꯂꯕ ꯃꯨꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯂꯕ ꯃꯔꯤ ꯑꯁꯤ ꯁꯥꯒꯠꯍꯜꯂꯤꯕ ꯃꯨꯅꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯐꯪꯅꯒꯦ ꯍꯥꯏꯗꯅ ꯗꯨꯁ꯭ꯌꯟꯇ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤꯅ ꯃꯍꯥꯛꯁꯦ ꯐꯪꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯩꯅꯣ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃꯇꯪ ꯅꯝꯕꯤꯔꯛꯅꯕ ꯍꯥꯏꯗꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯗꯨꯗꯒꯤ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯁꯤꯅ ꯀꯩꯅꯣꯁꯦ ꯀꯟꯕ ꯃꯨꯅꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯐꯪꯅꯒꯦ ꯍꯥꯏꯕꯁꯦ ꯈꯜꯂꯦ꯫ ꯈꯜꯂꯛꯄꯗꯒꯤ ꯃꯥꯅ ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯥꯁ꯭ꯔꯝꯁꯤꯗ ꯃꯍꯥꯛꯀꯤ ꯕꯣꯟꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏ ꯃꯆꯥꯗꯨꯒ ꯁꯪꯒꯥꯏ ꯁꯪꯂꯦꯟ ꯃꯆꯥꯗꯨꯗ ꯂꯥꯛꯑꯦ꯫ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯇꯝꯗꯨꯗ ꯀꯟꯕ ꯃꯨꯅꯤꯁꯦ ꯃꯥꯒꯤ ꯍꯥꯏꯗꯤ ꯁꯪꯒꯥꯏꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯃꯥꯁꯦ ꯕꯣꯟꯗꯨꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯈꯔ ꯂꯥꯞꯇꯛꯅ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃꯒꯤ ꯆꯠꯊꯣꯛꯈꯤꯕ ꯃꯇꯥꯡ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯨꯝꯗꯨꯗ ꯀꯩꯅꯣ ꯁꯀꯨꯟꯇꯂꯥ ꯃꯇꯣꯝꯇ ꯂꯩꯖꯕ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝꯅꯤ꯫ ꯑꯗꯣ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯁꯀꯨꯟꯇꯂꯥꯁꯤꯅ ꯃꯅꯨꯡꯗꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯄꯥꯗꯤ ꯂꯩꯇꯦ, ꯀꯟꯕ ꯃꯨꯅꯤꯗꯤ ꯑꯥꯁ꯭ꯔꯝꯗ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯗ ꯍꯥꯏꯈꯤ꯫ ꯁꯀꯨꯟꯇꯂꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯇꯅꯧ ꯇꯅꯧꯔꯕ ꯈꯣꯟꯖꯦꯜ, ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯆꯤꯡꯂꯧ ꯁꯛꯇꯝꯗꯣ ꯎꯕꯗꯀꯣ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯁꯦ ꯃꯥꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ, ꯍꯥꯏꯕꯗꯤ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈꯤ꯫ ꯁꯀꯨꯟꯇꯂꯥꯒꯤ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡ, ꯐꯖꯔꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯥꯒꯤ ꯆꯠ ꯈꯪꯕꯤ, ꯅꯤꯡꯊꯧ ꯑꯃꯗ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯂꯝꯆꯠꯁꯤꯡ, ꯇꯧꯔꯤꯕ ꯃꯇꯧ ꯃꯑꯣꯡꯁꯤꯡꯗꯣ ꯎꯕꯗ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯗꯣ ꯁꯀꯨꯟꯇꯂꯥꯒꯤꯗꯃꯛꯇ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯀꯟꯕ ꯃꯨꯅꯤꯅ ꯑꯥꯁ꯭ꯔꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗꯀꯣ ꯁꯀꯨꯟꯇꯂꯥꯒ ꯗꯨꯁ꯭ꯌꯟꯇꯒ ꯑꯅꯤꯁꯦ ꯍꯥꯏꯗꯤ ꯐꯪꯅꯈꯤ ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯥꯁ꯭ꯔꯝꯗ꯫ ꯑꯁꯨꯝꯅ ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯥꯁ꯭ꯔꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯐꯪꯅꯔꯕ ꯃꯇꯨꯡꯗꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯀꯣ ꯑꯗꯨꯗꯒꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯀꯨꯟꯇꯂꯥꯁꯦ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯗ ꯍꯥꯏꯗꯤ ꯂꯨꯍꯣꯡꯉꯦ꯫ ꯂꯨꯍꯣꯡꯉꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯦ꯫ ꯃꯔꯤ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯁꯀꯨꯟꯇꯂꯥꯁꯦ ꯍꯥꯏꯗꯤ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯁꯦ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯀꯣꯅꯨꯡꯗ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯅ ꯀꯣꯅꯨꯡꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯀꯨꯟꯇꯂꯥꯗ ꯃꯍꯥꯛꯅ ꯍꯥꯏꯔꯦ, ꯃꯥꯗꯤ ꯆꯠꯇꯕ ꯌꯥꯗꯦ꯫ ꯁꯀꯨꯟꯇꯂꯥꯅ ꯋꯥꯗꯣ ꯇꯥꯕꯗ ꯀꯞꯆꯈꯤ꯫ ꯃꯥꯒꯤ ꯃꯄꯥꯕꯨꯡꯁꯨ ꯂꯥꯛꯇ꯭ꯔꯤ, ꯃꯄꯥꯕꯨꯡ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ, ꯅꯍꯥꯛ ꯂꯩꯔꯕꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯖꯅ ꯂꯩꯖꯔꯝꯕꯗꯒꯤ ꯑꯁꯥ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯔꯝꯕꯗꯒꯤ ꯀꯥꯏꯅꯔꯛꯄꯒꯤ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯗꯒꯤ ꯁꯀꯨꯟꯇꯂꯥꯅ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯦ, ꯀꯔꯤꯃꯥꯏꯅ ꯑꯩꯅ ꯏꯄꯥꯕꯨꯡꯗ ꯍꯥꯏꯒꯗꯕꯅꯣ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯗꯅ ꯍꯥꯏꯕꯗꯨꯗ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯅ ꯃꯥꯁꯨ ꯈꯜꯂꯛꯏ, ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯩꯅ ꯂꯩꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯊꯣꯛꯄꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨ ꯁꯀꯨꯟꯇꯂꯥꯁꯤꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯥꯅ ꯃꯕꯨꯡꯗ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯈꯤ꯫ ꯑꯗꯨꯅ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯅ ꯀꯩꯗꯧꯔꯦ, ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯌꯦꯛ ꯌꯦꯛꯄꯀꯣ
ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯁꯀꯨꯟꯇꯂꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯦ꯫ ꯁꯀꯨꯟꯇꯂꯥꯗ ꯍꯥꯏꯔꯦ ꯁꯀꯨꯟꯇꯂꯥ ꯏꯕꯦꯝꯃ ꯑꯁꯤꯅ ꯑꯩꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯇꯥꯛꯅꯕ ꯈꯪꯅ ꯈꯨꯗꯝꯅꯤ꯫ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯇꯥꯛꯅꯕ ꯈꯪꯅꯕ ꯈꯨꯗꯝꯅꯤ꯫ ꯑꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯁꯤꯔꯒ ꯂꯥꯛꯄꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝ ꯅꯤꯡꯊꯧꯕꯨ ꯅꯤꯡꯁꯤꯡꯅꯕꯒꯤ ꯌꯥꯝ ꯑꯁꯨꯝ ꯇꯧꯗꯅ ꯅꯤꯡꯊꯧꯁꯤꯅ ꯁꯀꯨꯟꯇꯂꯥꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯀꯨꯟꯇꯂꯥꯒꯤ ꯉꯁꯥꯏꯒꯤ ꯃꯄꯥꯕꯨꯡ ꯁꯛꯅ ꯌꯣꯛꯄꯤꯈꯤꯕ ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯁ꯭ꯔꯝꯗꯨꯒ ꯀꯟꯕ ꯃꯨꯅꯤꯗꯣ ꯑꯗꯨꯝ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯀꯟꯕ ꯃꯨꯅꯤꯅ ꯑꯁ꯭ꯔꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯟꯕ ꯃꯨꯅꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯑꯗꯨꯒꯨꯝꯂꯕ ꯃꯨꯅꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯙ꯭ꯌꯥꯟ ꯇꯧꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦꯅ ꯇꯧꯈꯤꯕ ꯊꯧꯔꯣꯡ ꯃꯥꯅ ꯍꯥꯏꯗꯤ ꯑꯁ꯭ꯔꯝꯗꯨꯗ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯃꯥꯅ ꯂꯣꯏꯅ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯌꯦꯡꯕꯗ ꯎꯕ ꯐꯪꯂꯦ꯫ ꯃꯥꯅ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯌꯦꯡꯂꯒ ꯎꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯁꯀꯨꯟꯇꯂꯥꯗ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤꯗ ꯁꯀꯨꯟꯇꯂꯥ ꯍꯥꯏꯅ ꯀꯧꯏ꯫ ꯅꯍꯥꯛꯅ ꯅꯄꯥꯕꯨꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛ ꯅꯁꯥꯒꯤ ꯑꯣꯏꯅ ꯑꯐꯕ ꯉꯥꯛꯇꯅꯤ꯫ ꯁꯃꯥꯖ ꯑꯁꯤꯒꯤꯁꯨ ꯑꯐꯕ ꯑꯣꯏꯒꯗꯕ ꯑꯗꯨꯇꯪ ꯅꯍꯥꯛꯀꯤ ꯋꯥꯔꯦꯞꯁꯤꯅ ꯁꯃꯥꯖ ꯑꯁꯤꯗ ꯑꯅꯧꯕ ꯍꯥꯏꯗꯤ ꯃꯍꯩ ꯑꯃ ꯇꯝꯕꯤꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤꯔꯦꯞ ꯑꯃꯅꯤ꯫ ꯅꯄꯥꯕꯨꯡꯅ ꯅꯍꯥꯛꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛ ꯌꯥꯏ ꯍꯥꯏꯅ ꯁꯀꯨꯟꯇꯂꯥꯒꯤ ꯃꯐꯝꯗ ꯀꯟꯕ ꯃꯨꯅꯤꯅ ꯍꯥꯏꯔꯦ꯫ ꯀꯟꯕ ꯃꯨꯅꯤꯅ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯍꯥꯏꯔꯕꯗꯀꯣ ꯁꯀꯨꯟꯇꯂꯥꯁꯦ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯁꯀꯨꯟꯇꯂꯥꯁꯦ ꯍꯔꯥꯎꯃꯟꯈꯤꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯋꯦ꯫ ꯁꯨꯝ ꯇꯧꯅ ꯑꯁ꯭ꯔꯝꯗꯨꯗ ꯕꯣꯟꯗꯨꯗ ꯎꯃꯪꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯀꯨꯟꯇꯂꯥꯁꯦ ꯉꯁꯥꯏꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯟꯙꯔꯕ ꯕꯤꯋꯥꯍ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯍꯛꯆꯥꯡ ꯄꯤꯊꯣꯛꯅꯗꯨꯅ ꯂꯨꯍꯣꯡꯈꯤꯕ ꯑꯣꯏꯕꯅ ꯁꯀꯨꯟꯇꯂꯥꯁꯦ ꯍꯥꯏꯕꯗꯤ ꯊꯥ ꯂꯦꯞꯈ꯭ꯔꯦ꯫ ꯂꯦꯞꯇꯨꯅ ꯍꯥꯏꯕꯗꯤ ꯁꯀꯨꯟꯇꯂꯥꯁꯦ ꯊꯥ ꯂꯦꯞꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯁꯀꯨꯟꯇꯂꯥꯁꯦ ꯊꯥ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯦ꯫ ꯊꯥ 10 ꯁꯨꯖꯜꯂꯛꯑꯦ꯫ ꯁꯨꯖꯜꯂꯕ ꯃꯇꯨꯡꯗ ꯁꯀꯨꯟꯇꯂꯥꯁꯦ ꯕꯣꯟꯗꯨꯗ ꯎꯃꯪꯗꯨꯗ ꯑꯉꯥꯡ ꯑꯃ ꯎꯅꯔꯦ꯫ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ꯫ ꯁꯀꯨꯟꯇꯂꯥꯁꯦ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯁꯀꯨꯟꯇꯂꯥꯁꯦ ꯃꯋꯥꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯁꯨꯝ ꯋꯥꯈꯜ ꯈꯟꯕꯁꯤꯗꯒꯤ ꯅꯣꯡꯃꯗ ꯃꯥꯅ ꯎꯪꯗꯅ ꯂꯩ꯫ ꯎꯪꯗꯨꯅ ꯂꯩꯕ ꯃꯇꯝꯁꯤꯗꯀꯣ ꯃꯥꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯒꯤ ꯗꯥꯔꯤ ꯃꯄꯥꯟꯗ ꯃꯈꯥꯗ ꯐꯝꯃꯒ ꯎꯪꯗꯨꯅ ꯂꯩ꯫ ꯎꯪꯗꯨꯅ ꯂꯩꯕꯒꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯃꯥꯅ ꯍꯥꯏꯗꯤ ꯎꯪꯉꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗꯀꯣ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯨꯅꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯗꯨꯔꯕꯥꯁꯥ ꯍꯥꯏꯅ ꯁꯥꯎꯒꯜꯂꯕ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯁꯦꯡꯂꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯌꯥꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯎꯒꯟꯕ ꯗꯨꯔꯕꯥꯁꯥ ꯍꯥꯏꯅ ꯁꯥꯎꯒꯜꯂꯕ ꯃꯨꯅꯤ ꯑꯃ ꯂꯥꯛꯑꯦ꯫ ꯃꯨꯅꯤ ꯑꯁꯤꯅ ꯐꯪꯅꯔꯒ ꯁꯀꯨꯟꯇꯂꯥꯁꯦ ꯎꯕ ꯃꯇꯝꯗ ꯏꯕꯦꯝꯃ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯔꯒ ꯃꯥꯅ ꯍꯪꯉꯦ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯁꯀꯨꯟꯇꯂꯥꯁꯤꯅ ꯗꯨꯔꯕꯥꯁꯥ ꯃꯨꯅꯤꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯀꯔꯤꯝꯇ ꯇꯥꯕꯤꯗꯕꯁꯤꯒ ꯗꯨꯔꯕꯥꯁꯥ ꯃꯨꯅꯤꯁꯦ ꯁꯥꯎꯅꯤꯡꯉꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯈꯨꯝꯕꯤꯗꯕꯗ ꯃꯥꯒꯨꯝꯕ ꯃꯨꯅꯤ ꯑꯃ ꯃꯒꯨꯟ ꯂꯩꯔꯕ ꯃꯨꯅꯤ ꯑꯃꯅ ꯀꯧꯔꯒ ꯈꯨꯝꯕꯤꯗꯕ ꯍꯥꯏꯕꯁꯦ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯗꯨꯔꯕꯥꯁꯥ ꯃꯨꯅꯤꯅ ꯈꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯁꯀꯨꯟꯇꯂꯥꯒꯤ ꯃꯐꯝꯗ ꯃꯥꯅ ꯍꯥꯏꯗꯤ ꯁ꯭ꯔꯥꯞ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯗꯩ ꯃꯥꯅ ꯁꯥꯎꯅꯤꯡꯗꯅ ꯃꯥꯅ ꯁꯀꯨꯟꯇꯂꯥꯒꯤ ꯃꯐꯝꯗ ꯏꯕꯦꯝꯃ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜ ꯑꯗꯣ ꯅꯍꯥꯛꯅ ꯈꯟꯖꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯗꯨꯅ ꯅꯪꯕꯨ ꯀꯥꯎꯕ ꯑꯣꯏꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯗꯨꯔꯕꯥꯁꯥ ꯃꯨꯅꯤ ꯍꯥꯏꯔꯤꯕ ꯃꯨꯅꯤꯗꯨꯅ ꯄꯤꯔꯝꯕ ꯁꯥꯕꯗꯨꯅꯀꯣ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯂꯩꯖꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯀꯨꯟꯇꯂꯥ ꯀꯧꯔꯕꯤ ꯁꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯅꯀꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯀꯨꯟꯇꯂꯥꯁꯦꯀꯣ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯑꯗꯨꯏ ꯁ꯭ꯔꯥꯞꯇꯨꯒꯤ ꯃꯍꯩꯗꯨꯅ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ꯫ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯦ ꯁꯀꯨꯟꯇꯂꯥꯗꯤ ꯀꯩꯁꯨ ꯈꯪꯖꯗꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯃꯥꯅ ꯃꯄꯨꯔꯣꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯕꯗ ꯑꯗꯩꯗꯤ ꯑꯉꯥꯡꯗꯨꯅꯁꯨ ꯈꯔ ꯆꯥꯎꯁꯤꯜꯂꯛꯄ ꯃꯇꯧ ꯃꯑꯣꯡꯁꯦ ꯎꯕꯗ ꯍꯥꯏꯕꯗꯤ ꯁꯀꯨꯟꯇꯂꯥꯁꯦ ꯀꯟꯕ ꯃꯨꯅꯤꯅ ꯁꯨꯝ ꯈꯜꯂꯛꯑꯦ ꯅꯤꯡꯉꯣꯜꯅ ꯀꯨꯏꯅ ꯃꯄꯥꯝꯗ ꯂꯩꯕ ꯍꯥꯏꯁꯦ ꯇꯧꯍꯩꯗꯦ ꯐꯖꯗꯦ ꯃꯤꯃꯥꯡꯗ ꯍꯥꯏꯅ ꯈꯜꯂꯛꯑꯦ꯫ ꯑꯗꯨꯅ ꯅꯤꯡꯉꯣꯜꯁꯦ ꯃꯄꯥꯝꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯥꯁꯦ ꯊꯤꯟꯕꯤꯕꯅ ꯐꯔꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯊꯤꯟꯕꯅꯤ ꯍꯥꯏꯗꯅ ꯃꯥ ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯁ꯭ꯔꯝꯗꯒꯤ ꯀꯟꯕ ꯃꯨꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄꯧꯔꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯅ ꯊꯥꯗꯨꯅ ꯀꯣ ꯍꯁꯇꯤꯅꯥ ꯂꯩꯕꯥꯛꯇ ꯁꯀꯨꯟꯇꯂꯥꯁꯦ ꯃꯃꯥ ꯃꯆꯥꯁꯦ ꯊꯤꯜꯂꯦꯕꯀꯣ꯫ ꯑꯁꯨꯝ ꯊꯤꯟꯕꯗꯒꯤ ꯆꯠꯂꯦ ꯆꯠꯂꯒ
ꯁꯀꯨꯟꯇꯂꯥꯁꯦ ꯄꯨꯅ ꯆꯠꯄ ꯃꯇꯝꯁꯤ ꯁꯀꯨꯟꯇꯂꯥꯁꯦ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯦ. ꯏꯁꯤꯡ ꯈꯧꯔꯥꯡꯃꯟꯒꯤꯅ ꯃꯥꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯈꯨꯖꯣꯛ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯀꯣꯛꯈꯠꯂꯒ ꯏꯁꯤꯡꯗꯣ ꯊꯛꯀꯦ ꯍꯥꯏꯗꯅ ꯀꯣꯛꯈꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯌꯦꯛ ꯌꯥꯎꯕ ꯁꯅꯥ ꯈꯨꯗꯣꯞꯄꯗꯣ ꯏꯁꯤꯡꯗ ꯇꯥꯊꯣꯛꯈ꯭ꯔꯦ. ꯁꯀꯨꯟꯇꯂꯥꯗꯤ ꯉꯁꯥꯏꯒꯤ ꯃꯄꯨꯔꯣꯏꯕ ꯀꯨꯏꯅ ꯎꯅꯗꯅ ꯀꯥꯏꯅꯗꯅ ꯂꯩꯕꯒꯤ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤꯅ ꯃꯄꯨꯔꯣꯏꯕ ꯎꯅꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ, ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯑꯋꯥꯕꯒꯤ ꯁꯤꯟꯅꯔꯛꯄꯒꯤ ꯃꯇꯥꯡꯗꯨ ꯑꯣꯏꯕꯅꯤꯅ ꯁꯀꯨꯟꯇꯂꯥꯒꯤ ꯋꯥꯈꯜꯁꯦ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ. ꯈꯨꯗꯣꯞꯁꯦ ꯇꯥꯍꯧꯕꯁꯦ ꯃꯥ ꯈꯪꯕ ꯉꯝꯍꯧꯗ꯭ꯔꯦ. ꯈꯪꯕ ꯉꯝꯍꯧꯗꯕꯗ ꯁꯀꯨꯟꯇꯂꯥꯁꯦ ꯃꯐꯝꯗꯨꯗ ꯏꯁꯤꯡꯗꯣ ꯑꯗꯨꯝ ꯊꯛꯑꯒ ꯂꯥꯛꯑꯦ. ꯈꯨꯗꯣꯞꯇꯨꯗꯤ ꯃꯐꯝꯗꯨꯗ ꯇꯥꯍꯧꯔꯦ. ꯁꯣꯝꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤ, ꯇꯥꯍꯧꯔꯤꯕ ꯈꯨꯗꯣꯞ ꯑꯗꯣꯀꯣ ꯏꯁꯤꯡ ꯇꯨꯔꯦꯜꯗꯨꯗꯀꯣ ꯁꯨꯝ ꯆꯠꯇꯅ ꯂꯩꯕ ꯑꯆꯧꯕ ꯉꯥ ꯑꯃꯅ ꯆꯥꯔꯦ. ꯉꯥꯁꯦ, ꯉꯥ ꯐꯥꯕ ꯃꯤ ꯈꯔꯅ ꯉꯥꯗꯣ ꯐꯥꯈ꯭ꯔꯦ. ꯑꯗꯨꯒꯤ ꯉꯥꯗꯨꯁꯨ ꯁꯀꯨꯟꯇꯂꯥꯁꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯑꯦ. ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗꯀꯣ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯀꯨꯟꯇꯂꯥꯅ ꯍꯥꯏꯖꯔꯦ, ꯏꯅꯤꯡꯊꯧꯒꯤ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯅ. ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯒ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯊꯣꯡ ꯁꯪꯕ ꯃꯌꯥꯝꯁꯤꯡꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯕꯗꯀꯣ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯧꯁꯜꯂꯒ ꯌꯦꯡꯉꯤ. ꯁꯀꯨꯟꯇꯂꯥꯅ ꯍꯥꯏꯔꯦ, ꯏꯅꯤꯡꯊꯧ ꯑꯩ ꯁꯀꯨꯟꯇꯂꯥꯅꯤ, ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯥꯁ꯭ꯔꯝꯗꯒꯤ ꯂꯥꯛꯄꯅꯤ, ꯑꯉꯥꯡ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝ ꯍꯥꯏꯅ ꯇꯝꯃꯦ. ꯑꯁꯨꯃꯥꯏꯅ ꯇꯝꯕꯁꯤꯗꯗꯤ ꯗꯨꯁ꯭ꯌꯟꯇ ꯅꯤꯡꯊꯧꯗꯣ ꯁꯀꯨꯟꯇꯂꯥꯗ ꯑꯣꯜꯂꯛꯂꯒ, ꯍꯦ ꯃꯤꯅꯝꯕꯤ ꯅꯨꯄꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯁꯀꯨꯟꯇꯂꯥ ꯅꯍꯥꯛ ꯍꯥꯏꯕ ꯃꯤꯡꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯇꯥꯈꯤꯗ꯭ꯔꯤ. ꯅꯍꯥꯛꯄꯨ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯃꯁꯛ ꯈꯪꯗꯦ. ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ. ꯑꯉꯥꯡꯁꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯃꯤꯅꯝꯕ, ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯆꯪꯅ ꯊꯤꯅ ꯉꯥꯡꯕꯤꯔꯦ. ꯃꯌꯥꯝꯁꯨ ꯅꯣꯛꯅꯕꯤꯔꯦ. ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨ ꯃꯌꯥꯝ ꯆꯪꯅ ꯆꯩꯕꯗꯨꯒꯤꯀꯣ ꯁꯀꯨꯟꯇꯂꯥꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯀꯟꯕ ꯃꯨꯅꯤꯒꯤ ꯑꯥꯁ꯭ꯔꯝꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯇꯥꯁꯤꯡꯗꯨꯁꯨ ꯏꯀꯥꯏꯗꯅ ꯍꯟꯅꯈ꯭ꯔꯦ. ꯁꯀꯨꯟꯇꯂꯥ ꯃꯇꯣꯝꯇ ꯂꯩꯍꯧꯔꯦ. ꯃꯄꯨꯔꯣꯏꯕꯅ ꯊꯤꯅ ꯉꯥꯡꯕꯤꯔꯕ, ꯊꯤꯅ ꯆꯩꯕꯤꯔꯕ ꯁꯀꯨꯟꯇꯂꯥꯁꯦꯀꯣ ꯃꯐꯝꯗꯣ ꯊꯥꯗꯣꯛꯑꯒ ꯒꯧꯇꯝ ꯍꯥꯏꯔꯤꯕ ꯃꯨꯅꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ. ꯒꯧꯇꯝ ꯍꯥꯏꯔꯤꯕ ꯃꯨꯅꯤ ꯑꯗꯨꯒꯤ ꯑꯥꯁ꯭ꯔꯝꯗ, ꯃꯌꯨꯝꯗꯗꯤ ꯍꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯒꯧꯇꯝ ꯍꯥꯏꯔꯤꯕ ꯃꯨꯅꯤ ꯑꯗꯨꯒꯤ ꯑꯥꯁ꯭ꯔꯝꯗ ꯆꯠꯂꯒ ꯃꯥ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ. ꯑꯥꯁ꯭ꯔꯝꯗꯨꯗ ꯆꯠꯂꯒ ꯂꯩꯕ ꯃꯇꯝꯁꯤꯗꯀꯣ ꯁꯀꯨꯟꯇꯂꯥꯒꯤ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯆꯥꯎꯔꯛꯂꯦ. ꯑꯉꯥꯡꯁꯤꯅ ꯁꯨꯝ ꯆꯥꯎꯔꯛꯇꯅ ꯀꯩꯅꯣ ꯇꯧꯔꯛꯂꯦ. ꯅꯣꯡꯃꯗꯤ ꯀꯩꯇꯧꯔꯤ, ꯍꯥꯏꯗꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯐꯥꯔꯛꯄ ꯉꯥꯗꯣꯀꯣ, ꯉꯥ ꯌꯣꯟꯕꯁꯤꯡꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯃꯇꯝꯗꯀꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯉꯥ ꯑꯗꯨꯗꯒꯤ ꯐꯪꯕ ꯈꯨꯗꯣꯞ ꯑꯃ, ꯍꯥꯏꯕꯗꯤ ꯀꯩꯊꯦꯜꯗꯨꯗ ꯌꯣꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯌꯦꯛꯄ, ꯅꯤꯡꯊꯧꯒꯤ ꯃꯌꯦꯛ ꯌꯦꯛꯄ ꯈꯨꯗꯣꯞ ꯑꯃ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯐꯪꯅꯔꯦ. ꯑꯗꯨꯗꯩꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡꯅ, ꯍꯩꯁ, ꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯌꯦꯛꯄ ꯀꯩꯅꯣ ꯑꯃ ꯐꯪꯅꯕ ꯍꯥꯏꯁꯦ, ꯑꯁꯤꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ. ꯃꯁꯤ ꯀꯃꯥꯏꯅ ꯐꯪꯅꯩꯅꯣ? ꯃꯁꯤ ꯅꯨꯄꯥꯁꯦ ꯐꯥꯅ ꯄꯨꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯨꯅ ꯆꯠꯂꯦ. ꯆꯠꯄꯗꯨꯗꯩꯗꯤ ꯎꯕ ꯃꯇꯝꯗ ꯀꯩꯅꯣꯅ ꯉꯥ ꯌꯣꯟꯕ ꯅꯨꯄꯥꯗꯨꯗ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯁꯤꯗ ꯉꯥ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ, ꯈꯨꯗꯣꯞꯁꯦ ꯑꯩꯅ ꯇꯨꯔꯦꯟꯗꯒꯤ ꯉꯥ ꯐꯥꯏ, ꯉꯥꯗꯨꯒꯤ ꯃꯅꯨꯡꯗ ꯈꯨꯗꯣꯞꯁꯦ ꯌꯥꯎꯔꯝꯕꯅꯤ ꯍꯥꯏꯅ. ꯈꯨꯗꯣꯞꯁꯦ ꯎꯕ ꯃꯇꯝꯁꯤꯗ ꯅꯤꯡꯊꯧꯁꯤꯅꯀꯣ ꯃꯥꯒꯤ ꯅꯨꯄꯤ ꯁꯀꯨꯟꯇꯂꯥꯁꯦ ꯅꯤꯡꯁꯤꯡꯉꯛꯑꯒ ꯁꯀꯨꯟꯇꯂꯥ ꯁꯀꯨꯟꯇꯂꯥ ꯍꯥꯏꯅ ꯀꯧꯗꯅ ꯀꯞꯄ ꯍꯧꯒꯠꯂꯛꯑꯦ. ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯁꯀꯨꯟꯇꯂꯥꯁꯦ ꯂꯧꯁꯤꯜꯂꯒꯀꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯃꯆꯥ ꯁꯛꯅ ꯆꯥꯎꯅꯕ ꯌꯣꯛꯈꯤ. ꯃꯆꯥ ꯁꯛꯅ ꯍꯥꯏꯕꯕꯨ ꯑꯉꯥꯡꯗꯣ ꯃꯆꯥꯃꯛꯅꯤ ꯈꯪꯉꯦ. ꯅꯤꯡꯊꯧꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯑꯦ. ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯉꯛꯑꯦ. ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯅ ꯆꯥꯈꯤ. ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯆꯥꯎꯔꯒꯀꯣ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯦ ꯃꯥꯒꯤ ꯃꯃꯤꯡꯗ ꯚꯥꯔꯠ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯈꯤ. ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯈꯤ. ꯑꯁꯤꯗꯒꯤ ꯁꯀꯨꯟꯇꯂꯥ, ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯅꯅ ꯂꯩꯈꯤ. ꯑꯁꯤꯅꯤ ꯑꯚꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝ ꯍꯥꯏꯔꯤꯕ ꯃꯍꯥꯀꯕꯤ ꯀꯥꯂꯤꯗꯥꯁꯀꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯑꯁꯤ. ꯃꯌꯥꯝ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯒ ꯃꯈꯥ ꯇꯥꯕꯤꯔꯛꯎꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯕꯤꯔꯁꯤꯔꯥ? ꯃꯌꯥꯝꯒꯤ ꯑꯌꯥꯕ ꯑꯃꯇꯪ ꯄꯤꯕꯤꯌꯨ. ꯑꯚꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝꯒꯤ ꯋꯥꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯇꯨꯗꯦꯟꯁꯤꯡꯅꯁꯨ ꯅꯩꯅꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ, ꯃꯅꯤꯄꯨꯔꯤꯗ ꯑꯔꯤꯕꯝ ꯕ꯭ꯔꯖ ꯕꯤꯍꯥꯔꯤ ꯁꯔꯃꯥꯅ ꯍꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯕ ꯁꯪꯁꯀ꯭ꯔꯤꯠ ꯂꯤꯇꯔꯦꯆꯔꯒꯤ ꯑꯐꯥꯎꯕ ꯑꯏꯕ ꯔꯥꯏꯇꯔ ꯃꯍꯥꯀꯕꯤ ꯀꯥꯂꯤꯗꯥꯁꯀꯤ ꯑꯗꯨꯒꯨꯝꯂꯕ ꯅꯥꯇꯛ ꯑꯃꯅꯤ. ꯅꯥꯇꯛ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯏꯀꯣꯛ ꯅꯣꯟꯖꯔꯤ.
ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ